Malim Sinba Thungna World Environment Day Pangthoktuna Mahausabu Kannaba Amadi Miyuibaga Mahausaga Totna Tinana Laiminana Bagi Pauzel Sandokli Numidasida Vice President CP Radhakrishnan, Prime Minister Narendra Modi, Amani Union Home Minister Amit Shah na Lebak Miyam da Pauzel Pirakli. Vice President Radhakrishnan na Miyuibana Hingbada Environment Yamna Maru Oiba Maramna Environment Ngak Senduna Amadi Yokatuna Tamba Matautai Hairi. Prime Minister Modi na mahaki X account da thagalapa post amada India bu taru tananba asangba leibak ama ohennaba amadi tungan-tunganba makalgi sanga masing hengat hanaba leibak asina hotna khigani hairi. Union Home Minister Amit Shah nasu India bu mahuksagi kal ngaktuna tamnaba hotnabada leibak miyam punna hotna minasi hairi. World Environment Day gi thauram chingmi taminasu sinduna Chingmi team na susinduna Imphal West District ki manung chana leiba thangwaiban chairau chingda u pambi makhal kaya thakre thauram maduga mari leinana Chingmi team gi Div Kumar Sharmana Malem gi oina honglakliba aing asagi khalasida kharada oirabasu kanaba amadi Imphal City manungda afaba nungsit kharada oirabasu fanghanwa ngamnabagi pandamda u chara sing thamni hairi. World Environment Day Gamari Lainana Royal Riders Manipur na Chai Kuding Chatharakpa Mahausa Imaning Singh Thagit Manung Chana Bike Rally Chatkre Bike Rally Adu Kangla Western Gate Tagi MLA H Dingo Amadi MLA T Robindro na Lamthaki Awareness Right C Kwakatel Nambol Moirang Fauduna Chatlaba Matung Thangi Chawbu Chingda Tree Plantation Amasung Uchara Singh Yokot Yen Toktuna Loshinki Bike Rally Lamthabagi Thoramadda Saruyakiba MLA Dingona Malem Asi Tawai Panba Ziba Singh Leiba Yaba Amatangai ba mafamni aikoi environment kannabagi damak hotnaba mathautai mahausaga aikoiga soknaba landa aikoi miyoibana kaidong nungda mai pakloi punamakna environment kannaba hotnaminasi haina phongdoki ecological imbalance mayam ama kaithariba mayam khal mayam kaithariba singje masi protect tobasi tangai faduna khoi gi laiba praja khudimang na masi akoi aware oiba dakar oi miyobe se hojik war mayam Iraq Iran adagi USA ga tongnaduna war mayam ama tongnari adubu asigumba war sidi khoi negotiate tawkanda one day khoi adum phanbang ame adubu khoi ngasi chathariba environment ta khoi khal thugari ba khoi singnariba uwa koktoktana khoi malem side da environment je mangali se masi human ga nature ga lakadoriba war sidadi kaidong da khoi thingbang amo khoi resist tawbang amo global warming se khoi miyoibna thingbangam de natural calamities ta se flood tholokpa matam de miyoibna thingbangam de tsunami tholokpa matam da miyoibna thingbangam de aduna sigumba nature gi ba war se masi tholoktanaba khoi gi prithvi de leba pajamya na masi khoi aware ba dakar oi wale masibu protect over dakar oi